ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯃꯈꯥ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯂꯣꯡꯈꯣꯝꯕꯗꯤ ꯃꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯃꯄꯥꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝ ꯑꯁꯤ ꯂꯝ ꯅꯪꯅ ꯉꯥꯛꯂꯤꯉꯩ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯁꯥ ꯈꯪꯗꯦ ꯎ ꯈꯪꯗꯦ ꯎꯅꯥ ꯑꯃ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯅꯨꯀꯣ꯫ ꯆꯪꯖꯔꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯕꯨꯗꯤ ꯀꯟꯕꯤꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯅꯥꯒꯨꯝꯕꯅ ꯅꯝꯗꯨꯅ ꯂꯧꯒꯦ ꯍꯣꯠꯅꯔꯕꯗꯤ ꯄꯥꯔꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯀꯤꯗꯅ ꯂꯥꯟ ꯊꯦꯡꯅꯧꯀꯣ꯫ ꯏꯄꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯇꯅ ꯏꯄꯥꯕꯨ ꯃꯁꯛ ꯈꯪꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯇꯥꯛꯄꯤꯔꯝꯕ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯂꯩꯕ ꯑꯁꯣꯝꯗꯅ ꯁꯥꯁꯤꯡ ꯑꯁꯤꯅ ꯇꯣꯂꯣꯡꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯥꯅ ꯉꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯄ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯧꯕ꯭ꯔꯨꯒꯤ ꯃꯃꯣꯝ ꯁꯛꯇ ꯆꯨꯗ ꯂꯝꯆꯠꯇ ꯊꯧꯒꯜꯂꯣꯟꯗ ꯁꯥꯗ ꯂꯥꯟꯗ ꯂꯝꯖꯦꯜꯗ ꯄꯨꯝꯅꯃꯛꯇ ꯋꯥꯠꯇ꯭ꯔꯕꯤ ꯅꯨꯡꯊꯦꯜꯂꯩꯃꯕꯨ ꯁꯥꯔꯝ 109 ꯐꯥꯗꯨꯅ ꯍꯥꯟꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯒꯅꯤ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯔꯝ 109 ꯐꯥꯕ ꯍꯥꯟꯕ ꯃꯥꯅ ꯉꯝꯕ ꯄꯥꯡꯒꯜꯅ ꯂꯧꯁꯤꯡꯗ ꯊꯧꯅꯥꯗ ꯃꯈꯣꯏ 5 ꯑꯁꯤꯅ ꯍꯣꯠꯅꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯣꯂꯣꯡꯈꯣꯝꯕꯅ ꯎꯏ꯫ ꯇꯝꯕ ꯅꯨꯄꯥ 5 ꯑꯁꯤꯅ ꯇꯥꯅ ꯊꯥꯡꯅ ꯃꯥꯅ ꯉꯝꯕ ꯊꯥꯛꯇ ꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯎꯕꯗ ꯇꯣꯂꯣꯡꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯇꯝꯕꯁꯤꯡ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯅ ꯉꯥꯛꯂꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ ꯑꯁꯤꯗ ꯃꯄꯨ ꯇꯥꯛꯇꯅ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯠꯇ ꯐꯥꯕ ꯌꯥꯔꯣꯏ꯫ ꯁꯥꯗꯤ ꯂꯥꯏꯔꯗꯅ ꯍꯩ ꯑꯃ ꯂꯩ ꯑꯃ ꯐꯥꯎꯕ ꯍꯦꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯎꯅꯥ ꯑꯃ ꯐꯥꯎꯕ ꯊꯠꯄ ꯌꯥꯔꯣꯏ꯫ ꯆꯠꯂꯨ, ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯂꯥꯎꯔꯛꯄꯗ ꯇꯝꯕ ꯅꯨꯄꯥ 5ꯃꯛ ꯃꯥꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯣꯏꯔꯦꯡ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯀꯩ 4ꯃꯛ ꯁꯨꯅ ꯌꯦꯡꯉꯤ, ꯎꯕ ꯐꯪꯗꯦ꯫ ꯇꯝꯕ ꯅꯨꯄꯥ 5ꯃꯛꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯇꯥꯟꯅꯕ ꯍꯧꯏ꯫ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯏ꯫ ꯇꯝꯕ ꯅꯨꯄꯥ 5ꯃꯛꯅ ꯂꯥꯛꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯈꯪꯉꯕꯗ ꯅꯥꯄꯜ ꯀꯥꯔꯕ ꯇꯝꯕ ꯅꯨꯄꯥ 5 ꯑꯗꯨꯅ ꯍꯤ, ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯖꯕ ꯁꯥꯔꯤꯕꯁꯤꯕꯣ? ꯁꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯒꯅꯤ꯫ ꯂꯥꯎꯔꯛꯏꯕ ꯅꯥꯄꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦ? ꯃꯁꯤ ꯍꯥꯟꯅ ꯊꯦꯡꯅꯈꯤꯁꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯝꯕ ꯅꯨꯄꯥ 5ꯃꯛ ꯑꯁꯤ ꯇꯣꯂꯣꯡꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ 5ꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯪꯂꯛꯏ, ꯍꯥꯏ ꯇꯝꯕ ꯅꯨꯄꯥ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ? ꯄꯟꯊꯧ ꯀꯅꯥꯅ ꯄꯣꯛꯄꯅꯣ? ꯅꯊꯧ ꯀꯌꯥ ꯌꯥꯝꯅ ꯐꯕꯅꯣ? ꯁꯥꯁꯤꯡ ꯑꯁꯤ ꯐꯥꯕ ꯐꯥꯗꯕ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯕꯒꯦ? ꯁꯥ ꯐꯥꯕ ꯐꯥꯗꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯐꯥꯒꯦ ꯏꯅꯤꯡꯅꯤ, ꯐꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯅꯤ꯫ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯥꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯀꯧꯕ꯭ꯔꯨꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯊꯦꯜꯂꯩꯃ ꯍꯥꯏꯕꯤ ꯑꯗꯣ ꯇꯥꯏꯗꯅ? ꯁꯛꯇ ꯆꯨꯗ, ꯊꯧꯅꯥꯗ ꯂꯤꯡꯖꯦꯜꯗ, ꯃꯍꯩ ꯃꯁꯤꯡꯗ, ꯊꯥꯡꯗ ꯇꯥꯗ, ꯁꯥꯗ ꯂꯥꯟꯗ ꯄꯨꯝꯅꯃꯛꯇ ꯋꯥꯠꯇ꯭ꯔꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤꯗꯣ ꯁꯥꯔꯝ 109 ꯍꯥꯟꯅ ꯐꯥꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯅ ꯀꯠꯆꯕꯗ ꯉꯝꯕ ꯑꯍꯥꯟꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯅꯨꯡꯊꯦꯜꯂꯩꯃ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯃꯥꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯁꯥꯔꯝ 109 ꯐꯥꯕ ꯂꯥꯛꯏꯕꯅꯤ, ꯈꯪꯂꯕꯔꯥ? ꯃꯔꯝ ꯑꯁꯤꯅ ꯁꯥꯔꯝ 109 ꯁꯨꯅꯕ ꯐꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯇꯝꯕ ꯅꯨꯄꯥ 5 ꯑꯗꯨꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯇꯣꯂꯣꯡꯈꯣꯝꯕꯅ ꯍꯦꯛ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯍꯥꯏ, ꯅꯈꯣꯏ 5ꯃꯛ ꯆꯠꯂꯨ, ꯅꯔꯥꯟꯌꯥꯏꯗ ꯊꯨꯅ ꯆꯠꯂꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ꯫
Thuna chalo mongba naranyayda. Sa phabadi lairadana aigi chingsang pumnamakse una ama phawba hekpa yade. Sa su phaba yade khangu. Nakhoina phage hek hairabadi Tolonkhombana aigi yaibi thawai asi hana lawba tai. Natrabadi Tolonkhombagi yaibina leiringaida mafam asidagi una ama phawba namja namthekuna lawba hekpadi malem asida leiriba lai phawbagi matik mayang nakte khangu. Khonpham asi hek tabada tamba nupa manga ado makhong thilladuna aikhoina sa phabada kanana thingani hai tamba nupa asi haiduna tamba nupa manga mak aduna lirung ten paikhatli. Aduga ten kapsilai Tolonkhombagi maikei tamna tenjai sing aduna paisilakpada ten ngakta Tolonkhombagi masa pumba yomsilakpa matamda Tolonkhombana masadagi hena chawraba nungpak ama leimaidagi khungatuna tenjai sing adubu ngakthokpada tenjai sing adu leimaida maya tek tektuna takri. Tenjai sing adu loiramani haiba matamda Tolonkhombana chawraba nungpak aduna makhoi manga adugi maikei tamna hunjilakpada pangalaba tamba manga adusu leithoi. Tamba nupa manga aduna timenta kapkhat Tolonkhombana tamna ta adu hunjilai adu nushitki mamang thana paisilai. Tolonkhombana ngasaigi nung adudagi hena chawba hena sangba hena lumba nungpak ama khungkatli aduga ngakthoi paisilaiba timenta sing adu nungpak aduda yaisinduna tajin tek tektuna leipakta tasankri. Tolonkhombana chawraba ujaw ama huktuna una usado sitoklaga chawraba ujaw adu paiduna tanai. Una yawdraba ujaw aduna haithabada tamba nupa manga adu leimaida haitharaga tuki. Tolonkhombana makhoi manga adubu phuduna makhong makhut punsili. Aduga ngasaigi nungpak aduna makhoi manga mak namsinduna thammi. Aduga Tolonkhombana asumna hairei. Tamba nupa manga mak ngasidi nakhoigi yaibi thawaidu aigi khutta leiredo. Karigumba lawningba hekningba leirabasu nakhoina mapu taklamdana nakhoina naning tamlibadu nakhoina namhaduna mapu taktana thabak tawrabadi nakhoi manga mak aigi panthauna mafam asida laktri phawba nungpak asida nanduna thamba taredana. Panthaudi karamba matamda lakadagi haiba khangdi. Ha ama leiraga lakadra natraga chahi ama leiraga lakadra haiba khangdedo. Tolonkhombagi wadu tabada tamba nupa manga adu makhoi masel amaga amaga yengnaduna kapning kapning tawrami. Tolonkhombana yengladuna makhoi manga aduna haijirei. Tolonkhombana aikhoi manga bu thadokpiyu. Aikhoi nangi nafamda yamna lankre. Aikhoi haujik nangna ngakliba chingsang pareng asida amuk hana sa amata phararo. Aikhoi loina mongba iranyaida hanjakrage nang aikhoi bu amukta ngakpiyu. Tolonkhombana amuk asumna hairei. Phare phare. Aduna ngasaina naril chumlabadi masi thoklam loido. Haujikti nakhoi mangana yarau sa amata phararo mongba naranyaida hankrage hairabanina. Ai wa khara haige nakhoi taba yabra haibadu yenguko. Asumna wari asi matang sa losinjare makha batangkak amuk poduna lakjage. Mayamna wari asi bulog tabi bagi amuka hana thagatjari.